Connect News Media Tabiriba Singbu Taramna Okchari. Handak interview Amada Pikiba, NSN IM gi Deputy, VS Atem gi statement, Kangpokpi Amadi Tengnopalbu, Naga area ni haina claim Taukiba, Aduda, Kukisingna, Paokhum Pibaga Loinena, warning Pirakli. VS Atem na interview the Pikiba, Mahak statement da Masi Haiki, Madudi, Kukisingi, Chorachandpur district ki dama separate administration pamlabadi, Aikoina, full support Toguni, Adubu, Kangpokpi Amadi Tengnopaldi, Nagagi territory ni. Masida Kukisingi na hairi, claim masi historical false ni. Loinena ethnographically amadi constitutionally oinasu invalid oi. Archive, legal amadi constitutional record ta masi proof tauri madudi Kangpokpi, Sadar Hills amadi Tengnopal Chandel asi Kukisingi ancestral territory ni. Masi colonial era gi mamangdagi amadi matungdasu Kuki chief sing amadi community asina continue leragli govern toragli amadi defend toragli. Historical base oina yengbadasu Kukisingi identity amadi territory asi ancient amadi classical period haibadi 3rd century BC dagi Buddhist Tripura amadi Manipuri record tasu Kuki haibadi Kuki country oina confirm tauri. Distinct tribal polity ama oina Manipur gi ching sing dagi western Myanmar fawba sandokli. Chaitharol kumbabada Kukisingi ahongba amadi achauba haina maite ruler singi horakpada allies oina record lay. Kukisingi matam sangnadagi political presence lerambabu confirm tauri. Kukisingi matung ina maidingu tauthingmang 264 AD asibu Manipur gi Kuki ningthongni hairi. 15 dagina 18th century fawba Khongjai Kuki Hills pu hereditary chieftains ki makhada autonomous tribal domains oina recognize fangki. Kukisingi na masi claim tauri madudi colonial record ki matung inna Swinton gi 1763 gi describe Indian Historical Record Commission 1925 ta Mekle haibadi Manipur bu Kuki mountain singna koiselli haina define tauki. Hutton 1931 gi census na confirm tauri madudi Kuki na Tangkhul Naga singi south amadi west ta hill area gi continuous belt ta occupy tauki. Masida natana Kukisingi na atopa historical context sing claim tauri madudi Anglo-Kuki War 1917-1919 Bharat ki horakpa organized oiba anti-colonial tribal uprising singi manungda ama oirami. India Office Military Records and Surrender and Trial Proceeding 1919 gi document record ta lan gi maru oiba area sing yauri. Mafam sing asi Laijang, Tamenglong, Aisan namadi Saikul, Kangpokpi, Sasat, Kamjong, Lonpi, Mombi, Bohyang, Tuibong, Jampi, Southern Front, Tengnopal, More, Chandel, Haribal Anfam Singasida, Manipur Naga Natraga, Maitei Khun Amata Yaude, Chingi Mafam Singasida, Kukisingi Laifam Amadi Defense ki confirm tauri. British Crown gi mayokta lan hokibagi maramdagi Defense of India Act 1915 gi matung inna Cham kuntaruk tagi henba Kuki chief singda case sathaki natraga makoi bu deport tauki. Masi recognized anti-colonial resistance movement amani. Masida natana India Freedom Movement amadi INA 1942-1945 da Kukisingi na contribution tauki. Kuki chief sing amadi soldier singi imung manung singna Netaji Subhash Chandra Bose ki leadership da Indian National Army INA da yauki. INA Memorial Complex Moirangda leiba Government Archive ki Gazette Citation List ta Manipur gi recognized patriot Sam Marphunipan gi manungda Sam Humphudagi henba Kuki freedom fighter sing yauri. Moirangda leiba INA Memorial Complex ta Kuki patriot singbu Bharat ki official recognized freedom fighters singi manungda yahalli. Makhoi gi participation bu freedom fighters pension scheme Ministry of Home Affairs amadi martyrs honor roll gi makhada recognized fangli. Freedom struggle sing asida Manipuri Naga sing amata yaukide. Historical fact government gazette notification amadi constitutional evidence amadi data sing asigi matung inna VS Atem gi statement asi valid oide. Masi historical natraga legal basis ta chummi haina loba yade. British map colonial survey natraga post independence ki lona kaidonungda Kangpokpi natraga Tengnopal asi Naga territory ni haina classified taukhide.
legal natraga ethnographical sourcing-dagi masi confirm tawri madudi mafamsing asi Kukisingna control amadi chieftainship oina udli. Masiga loinana VS Atem gi statement asina India government amadi NSN IM gi marakta taunariba framework agreement gi su violation tawri. Framework agreement asida state ki leiriba territorial integrity bu ngakpa yauri. Adubu VS Atem gi statement na agreement asigi violation tawri amadi Bharat ki sovereignty bu sonthali. Asumna collective historical, ethnographic amadi constitutional evidence Taranat 1608 tagina Gazette of Manipur 1974 fauba chingnaninga yaudana masi khangali madudi Kangpokpi Sadar Hills amadi Tengnopal Chandel ancestral Kuki territory ni mafam sing asida Kukising continue lyrically govern thoroughly amadi defend thoroughly loinana Constitution of India Article 1421 300A 371C amadi Citizenship Act 1955 na land identity amadi equal citizenship ki rights pu ensure tawri. Maram asina VS Atem gi claim asi historical distortion, constitutional violation amadi India ki tribal polity ki integrity bu son thanana bahona bani. Aduga Kuki Liberation Army led Kholun KLAL na NSN IM gi deputy VS Atem gi statement adugi Paokhum piduna statement amada masi hairi madudi NSN IM gi deputy Atokilon sir VS Atem na handak tawkiba claim aduna social media da yamna attention lawna ki masida akupa examination amagi darkar oiri mak statement gi artha si Kukisingi separate administration gi demand asi subnagi Churachandpur fawda limit oina lawri masina aikhoigi claim gi root ta yauriba historical amadi territorial complexity bu thawaidabani thawaidaba amadi hanthana lawba approach asina subnagi narrative pu masak thian badanatna Manipur da chathariba conflict asi amuk hena hengal hanba yai. Kukisingi separate administration gi demand territorial integrity amadi self determination gi rights ki principle da base oiri Aikhoigi ancestral land bu Aikhoigi ayab yauduna tawning bata tawduna Manipur state ta tilanki masi Aikhoigi territorial identity gi integral part amani Churachandpur fawbada limit oibagi claim asina Aikhoigi historical amadi cultural narrative pu lanna uhalli proposed Greater Nagalim da dialogue tawnana ready oi masida Aikhoi Tangkhul area khara Kuki administration da yahonna ready oigani adubu khongthang asi Aikhoigi ancestral claim gi mutual recognition da defend oigani Aikhoi Ukhrul Mau amadi Senapati district ta Aikhoigi territorial rights pu seize tawnana honarakpada support tawroi archive legal amadi constitutional record ta masi proof tawri madudi Kangpokpi Sadar Hills amadi Tengnopal Chandel asi ancestral Kuki territory singni masida colonial era gi mamangdagi amadi matungdasu Kukisingi chief singna continue lyrically govern thoroughly amadi defend thoroughly Aikhoigi dispute ki historical context 1992-93 da NSN IM na tawkiba ethnic cleansing campaign ga mari leinai masigi result oina Aikhoigi mi singna makhoigi ancestral land dagi displaced tawba taki masigi matungda atopa group singna lam masida tawkiba occupied na complex territorial dispute thonki KLAL gi statement asida hairi Aikhoi mari leinaba party pumbada request tawri madudi makhoi historical injustice pu accept taw amadi just oiba solution gi maikaida thabak tawgadabani statement asigi aroibada KLAL na hairi Kukising makhoi gi ancestral land da claim tawba leploi amadi Aikhoi gi araiba means ki matengna Aikhoi gi rights ki claim tawgani masigi mataida Jomi Singh nasu NSN IM gi deputy Atokilon sir VS Atem na pi ki statement adugi Paokhum oina direct warning torokli makoina hairi masi Aikhoi khangle madudi NSN IM gi deputy VS Atem na statement piri madudi Kuki na Churachandpur separate oige harabadi Nagana full support pigani Aikhoi deputy Atokilon sir na pi ki statement asida short amadi strong clarification piba pami Jomi Aikhoina napu khanganba pami madudi statement asi community amadi Aikhoi gi ancestors singi lamgi dama danger oiba threat amani Aikhoina nakhoi gi Greater Nagaland gi manglan adu tangoi tana ondre ba fawa fight tawkhigani
respect ka loinana layu future da asigumba wahai amuk hanna haibadigi kanjau natrabadi na ki chin matam pumbagi oina thingjingani asumna Kukisingi claim tawriba historical context sing asi kaya yamna chumbage natraga lanbage haibasidi nainafam thokli maramdi itihas semjinba amadi mamangdagi leraglaba itihas pu semdokpa haiba Kukisingi video sidang asigi di matang asoi fawbadang thagasari